Online Manipuri numidangi pau yengbiriba pumnamang puthoi laisramna khurumjari ahanbada maruiba pau. Myanmar junta gi air strike ta miyoi kun sikhre kaya ama sokre. Myanmar gi San state ki Kyokami amadi Mandalay region gi Mingyan town da Myanmar junta na air strike chathaduna nupi angang yauna punna miyoi kun hatkre amadi asopan kaya ama yaukre hairi haukiba thang numita junta gi warplane sizinaduna northern San state ki Kyokami da leiba district hospital amada bomani thadarakiba du da mafam adu da leiramba miyoi sing adu sikibani hariba mafam sing asi Tang National Liberation Army na control tauba mafam amani bom adu district hospital adu gi maning thangbada leiba room amada health workers sing na meeting chatharingai da thadarakibani haina paugi source asina hari attack adu da hospital adu tamthina akai atoi thokibana maram oiraga ana layeng chathabada chauna khudong chadaba mayoknare thaudo adugi matangda Health Ministry of Myanmar National Unity Government amadi Central Executive Committee Palon State Liberation Front na junta na chatharakiba airstrike adu akanma mawngda yaningdaba phongdoraktuna condemn tawrakre junta gi airstrike adu nomaiji numit ki ayuk pung 8 makhairom taba matamda school amada target tawduna bomani thadaraki hairi maduda miyoi 13 siki haina khunja singna phongdorakibani junta na chatharakiba attack adu numit kharagi mamangda pro junta gi telegram channel da hariba blessing asida People Defense Force BDF group sing active oina leiri haina phongdokraba matung attack adu chathakibani hairi no Myanmar border nongmai kamnakre Kamjong district amani Myanmar gi Kabo Tampa ka taina bangam khaida Manipur Tampa ki lalolup singa Indian Army amadi makoi gi khutpuni haiba singa kan mamong da nongmai kamnakre hairi paugi source amada thaudo do haukiba hingnongai matung pung ani makhairom taba aduai da state asigi Kamjong district amadi Myanmar gi Kabo Tampa ka lona bangam khai gi border pillar number Humfutara nipan manakta laiba yangopok khul manakta thokibani hairi nakalani gi marakta khuthongna kibadugi chapchaba pau khangmangam drabaso Indian Army da aso apan amadi misti mina yarongani hairi khuthongna baduda Indian Army amadi makoi gi khutpugi miyoi tara hena sirambe yai haina panari loina na khulai taruk lomso Manipur gi lalolup singna phangmangam ki haina source sina makha tari nakalamarom da Manipur gi lalolup singi maikai da miyoi khara so apan yauki hairi Uttarakhand na Uniform Civil Code chanaba ahanba state oire Uttarakhand da ngasidagi Uniform Civil Code UCC chanaba hore haina Chief Minister Puskar Singh Damina lauthokibaga loinana leibasi da UCC chanaba ahanba state Uttarakhand na oire Uttarakhand gi Chief Minister Puskar Singh Damina mahaki ex thadorokpa warol amada jat bijat dharma amadi nupi amasung nupa gi khenaba leihandana personal civil matter Kudingmakta chamana hannaba pandamda Uniform Civil Code asi chatnabani Uniform Civil Code asi India da state asina ahanba oina ngasi January 27, 2025 teki chatnaba hore haina lautholaduna masibu mapung fana chatnaba darkar leiba kudingmak sem saba loire haidi UCC leiba asigi citizen amagi daita amadi haksing chamanana phangminaba kunai ama ohenba ngamgani hairi chawkhatpa organized oiba amadi self-reliant nation ama ohenba haiba Prime Minister Narendra Modi gi vision da UCC asi chatnanaba tharang lokhalakpani Uniform Civil Code chatnaba sina luhongba khainaba mahut silauba amadi mapa mapugi lanthum sing phangbada manadaba miot khenaba sing leiramba du leiraroi interview amada Chief Minister Puskar Singh Damina 2022 ge assembly mikhalda BJP na state asida UCC chana hangani haina wasakhiba du thabak to onthokpa ngamle Indian Constitution ge article nifu mari na laiba asida Uniform Civil Code chananaba hairi state asigi BJP gi lengak hek lakpaga Prime Minister gi miyeng makhada state asidagi UCC chananaba thabak lokhalakibani haujikti BJP gi wasak mapung faduna state asina UCC chanaba laiba asigi ahanba state ama oire haina phongdogli Uttarakhand Uniform Civil Code 2024 na tongan ba personal losing streamline tawgani maru oiba Provision kharagi manongda nupa na chahi kunmathoi aduga nupi na chahi taraganipan suraba khaktada luhongbagi ayaba pigani UCC chanakhraba matungdi luhongba khudingmak numit humfuni gi manongda marriage registration tawgani law asi state asida leiriba scheduled tribe amadi akangnaba protected community singda konseloi hari